Ngasigi video asidi akhoi Manipur yamna nungsinangai oiba adugumba Mera Houchongba haiba thoram asigi maramda khangminasi. Mera Houchongba haiba thoram asi Manipur sahi kodingi pangthok festival amani. Handak sahi gi oina ngasi tang 37 Mera gi 35 ni panba numit asida pangthoi. Mera haibadi akhoina community natraga society. Houchongba haibadi reunion natraga gathering haina su khangnai. Mera Houchongba festival asina utlibasi sing amasung tangi punbagi pangan nungsinaba masin mana oiba anigi marakta hena nungsinaba hengalhanba saukhatpa mo henba nixinghanba adubuni. Houchongba festival asigi manungda traditional dance thabol chongba dol chongba pangthokani. Sing amasung tam anigi marakta yamna fajaraba cultural exchange kaya marumsu tawgani. Magi mabing ngamjaba pochai lanagani samin thaminagani nungsinana laiminagani wari watai sagani lining lason gi oiba thabuk kaya marumsu pangthokani. Mera Houchongba si haujikti state level festival na moire. Ikhoigi Manipur da leiriba indigenous community singsu participate tawre. Maru aina tabakta leiriba mitai community na thabu oi. Mera Houchongba thoram asi Imphal gi Kangla Fort ta pangthoi festival asita saruk yariba singdi thabu oiriba tampaki mitai community atopa ni Manipur gi ethnic group sing amasung Manipur government saruk ya. Festival asina Manipur gi culture nganglaga thambada achuwa mateng pangani sing amasu tangmi nungsinaba mari hengalhangani.